सिंथक्तगी कुकी सिंगना मैरा पाइबे सिंग थोलकलो जगोई सामिनरसी हाइना लाउथरख्रे यांगंग पोकपी शांति खोंगबाल चिंग मैतै खुल सिंगदा कुकी मिलिटेंट सिंगना लंदा सिलख्रे इम्फाल ईस्ट डिस्ट्रिक्ट की लमलाई केंद्र की यांगंग पोकपी पुलिस स्टेशन की मनुंग चन्न लैरिबा मैतै खुल सिंग हाइबदी यांगंग पोकपी शांति खोंगबाल थमना पोकपी सबुंगो खुनो अमसुंग सना साबी हाइरिबा खुल सिंग असिदा ngarang Christmas numiki numidangda kuki militant singna nongmai round kaya marum kapsilakre loinena singthaktagi kuki militant singna loudspeaker season aduna maitai mera paibi nupi sing thoglaklo jagoi saminasi haina lautharakpaga loinena thawoi usitaba akam petki wahi kaya season aduna lautharakre hairi thogdogasiga mari leinena khunja singna phong kibagi matung inadi kuki militant singna maitai khul singna nongmai kapthar kibasi ngarang numidang pung 10 minute 10 rom tabu matamda kuki militant singna kem oina leiriba sangran tuisin hairiba singthak asidagi nongmai round ahum hana kaptharaki masigi matungda mic season aduna maitai phurupu usit thoidaba wahi kaya haina lautharaki masigi matungda kaune khulda nongmai maru kunthrarom amukhana kuki militant singna kaptharaki thamna popi singi mathakta kuki militant singna pareng sana sariba bunker singdagi loinena natum singdagi nongmai round chama hena sana sabai khulromda kapsilakre loinena kuki militant singna leiriba chingthak aduda Christmas ki harau kumai ki mari lenena jagoi saduna langba amati leiba ukhi hairi nongmai kaptharakpa aduda khul ngakli basing amati security force ki maikai dagi nongmai kapkiba leite adubo kunja singdi amuk khana nongmai kaptharaktuna landarakadra haibagi akiba leibadagi ahing tumna khide amadi lanjena bakaya yauki hairi kunja singna phongdorakpagi matungina asumna kuki militant singna nongmai kaptharaktuna landa silapagi thogdok thokraba matungda security force na kuki militant singna kem sadun leiriba chingi mafam singda operation chathabagi ona tainabada maitai khul singda operation chathaduna awa ana kaya nanghanbagi thabuk chathai aduna matungdadi kuki militant singi leifam oiriba chingi mafam singda operation chathaduna kuki militant sing takthokuna kunja sing laitana lehenba phanghan biu haiki amaromda kuki militant singna leptana nongmai kapsilakpa aduna yanghang pokpi amasung thamna pokpi mafam singda leiba yum singda nongmai maru kaya panbadagi akai atoi thoki yanghang pokpi awang lekai dagi hizam nawbi kobo miyoi amagi saksangi yumthakta nongmai maru kaya panki thamna pokpi mayai lekai dagi laisram tiken amasung sograkpam ibom sagi yungi mafam kaya da kuki militant singna kapsilakiba nongmai maru kaya panki madudunatana yanghang pokpi PSC fawba kuki militant singna kapsilakba maru yaurakpadagi ana layingi lakpa miyosing akiba pongna ki hairi ngarang kuki militant singna maitai khulda nongmai kapsiladuna landarakiba adugi matungda ngasi ayuk pung 4 dagi pung 10 minute yankai fawba security force ki kangbuna thamna pokpi uyoksing hill range ke akoiba mafam singda operation chathakre Imphal East district police ke SP Dr S Ibom chagi medeng makhada additional SP OC yanghang pokpi police station STPO CDO Imphal East kunsuba jat regiment BSF amadi CRPF ki apunba kangbun sathakiba operation aduda kuki khulai paiba singna saba bunker oigani thajaba tarit amadi tawthoklaga ko manga thengnabaga loinena bunker sing adu sidoktuna manghan kre aduga kom sing adusu phumjin khre hairi